harassment tꯧꯗꯦ ꯈꯪꯅꯕꯅꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯃꯌꯥꯝꯅ ꯐꯥꯎꯋꯦꯅ ꯀꯤꯅꯔꯤꯕ ꯈꯨꯔꯥꯏ ꯅꯨꯄꯤꯁꯤꯗ ꯅꯪꯅ ꯀꯃꯥꯏ ꯍꯦꯔꯦꯁꯃꯦꯟ ꯇꯧꯔꯤꯕ ꯍꯥ ꯑꯁꯇꯣ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯊꯕ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯒꯦꯕ ꯌꯥꯔꯣꯏ ꯀꯣꯟꯅ ꯍꯥꯏꯕ ꯍꯧꯖꯤꯛ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯅꯦ ꯃꯤꯅꯅꯦ ꯍꯥꯏꯅꯤꯡꯗꯗꯤ ꯁꯨꯝ ꯍꯪꯉ ꯂꯩꯗꯨ ꯀꯩꯒꯤꯅꯣ ꯈꯨꯔꯥꯏ ꯅꯨꯄꯤ ꯑꯐꯥꯎꯕꯤ ꯑꯩꯁꯦ ꯅꯉꯣꯟꯗ ꯍꯪꯕ ꯅꯠꯇꯤꯌꯦ ꯇꯨꯃꯤꯟ ꯂꯩꯌꯣ ꯅꯪ ꯑꯣ ꯈꯨꯔꯥꯏ ꯅꯨꯄꯤ ꯐꯥꯎꯋꯦꯕ ꯑꯩ ꯃꯥ ꯀꯣꯏꯅꯅꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯦ ꯑꯐꯥꯎꯕꯤ ꯅꯁꯝꯗꯣ ꯐꯣꯏꯗꯠꯀꯦ ꯅꯪ ꯊꯥꯗꯣꯛ ꯅꯪꯅ ꯅꯁꯝꯗꯣ ꯐꯣꯏꯗꯠꯀꯦꯕ ꯅꯪ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ ꯅꯪꯉꯣꯟꯗ ꯍꯥꯏꯁꯤ ꯅꯨꯄꯤꯁꯦ ꯌꯥꯝ 또 ꯀꯝꯕꯁꯦ 하이브니 낭소 낭소 잠깐만 미돌라가 농갈래니 봐 야로이 미우시트리 너들 마기세 ꯅꯪꯅ ꯌꯥꯝ ꯈꯝꯃꯜꯂꯤꯗꯨꯕꯨ ꯅꯪꯒꯤꯁꯦ ꯃꯥ ꯅꯨꯡꯁꯤꯔꯣ ꯄꯥꯝꯃꯤꯔꯣ ꯄꯥꯝꯃꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ 가만히 좀 ꯑꯗꯨꯒꯤ ꯑꯣꯏꯔꯗꯤꯅꯦ ꯑꯩꯒꯤ ꯑꯣꯏꯈ꯭ꯔꯦ ꯐꯪꯉꯔꯣꯏ ꯌꯥꯝ ꯎꯁꯤꯠꯇꯤꯌꯦ ꯍꯦ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ 잠깐만 ꯑꯁꯤ ꯗꯨꯀꯥꯟꯁꯤꯗꯅꯦ ꯑꯩꯅ ꯂꯩꯈꯤꯕ ꯄꯣꯠꯇꯣ ꯄꯤꯌꯨ ꯍꯥꯏꯕꯗ ꯑꯗꯨꯝ ꯄꯤꯖꯔꯛꯑꯅꯤ ꯍꯪꯉꯨꯔꯣ 빨리 빨리 하이라가 이행하게 에 ꯆꯠꯇꯅꯒ ꯇꯧꯔꯤꯅꯦ 그래야 아득이 누피시는 레이키부터 에이션 삐로 야니 야라니 ꯅꯪꯒꯤ ꯁ꯭ꯋꯥꯏ ꯂꯧꯕꯤ ꯃꯊꯣꯡ ꯈꯪꯗꯕꯤ ꯇꯧ ꯌꯥꯗꯦꯀꯣ ꯌꯥꯝ ꯍꯩꯅꯔꯣꯏꯗꯣꯔꯤꯗ ꯍꯨꯃꯥꯡꯒ ꯁꯧꯕꯁꯤꯗ ꯑꯋꯣꯏꯕ ꯅꯪ ꯃꯈꯣꯏ ꯀꯤꯕ ꯌꯥꯗꯦ ꯃꯥꯅ ꯇꯧꯔꯤꯒꯩ ꯅꯪꯁꯨ ꯇꯧꯒꯗꯕ 마귀시 능 파나바 랑탁 바호르버네 뻥터야 돼 야돼 ꯑꯗꯨ ꯌꯥꯗꯦ ꯑꯊꯤꯡꯕꯅ ꯀꯧꯈꯠꯂꯛꯑꯅꯤ ꯑꯁ ꯃꯥꯅ ꯉꯝꯈꯤꯗꯣꯏꯅꯤ ꯐꯥꯔꯁ ꯔꯥꯎꯟꯁꯤꯗꯤ ꯃꯣꯏꯅ ꯉꯝꯈ꯭ꯔꯦꯅꯦ 머리 혹시로 야래 ꯂꯥꯎ 아니 그라이소나 탱에서 나와네 Logo anisya logo. 다잉템 냥 나와봐 니만 하고 매야지 나도 안 꺼내 라 먹는 버람네 미네 팔은 꽁디 콤브라 낭 나한 낭나 꼬게 합도 어도 생기라봐 하이로 생기라봐 다닌데 거 어도 하이로 헤이낭 와티와렘 가노 다닌데 합네 아시부 와네나 낭이 밤에 디 밤에 하이웨드로 낭 그시와데다 이베마 능기 이름 두가이부터 만나더라 아이고 대박 쟁ner이 시대 뭐 토가이 토끼봐 아이고 막 ꯆꯨꯝꯃꯤꯀꯣ ꯃꯥꯅꯤꯀꯣ ꯑꯗꯨꯅꯦꯕ ꯑꯩ ꯈꯪꯉꯦꯕ ꯉꯁꯤꯗꯤ ꯅꯪ ꯐꯪꯉꯦꯗꯅ ꯄꯥꯕꯨꯡ 하? ꯉꯁꯤꯗꯤ ꯄꯥꯕꯨꯡꯅ ꯄꯥꯝꯃꯤꯕ ꯃꯤꯁꯛꯇꯨ ꯂꯩꯔꯦ ꯃꯊ꯭ꯋꯥꯏ ꯂꯧꯊꯣꯛꯑꯒꯦ 저 파우코드나 시디 능 방해드나 바보 시디 빠무는 빠미 미삭도 시달래 이제 뭐 토하려고 토게 잠깐 파우코드는 능 시디 능 모이나 찢부터 알아야 되나 레샤비 바르메고 비엠네 공우보다 이뭉도 깡콩 자이데가 지능 따가봐 예우네 홀리가도 능 예우네 호이네 주민네 아 좀 막히니 어두드는 뒤에 юм두가 이게 뭐 할바 비샬로 하이 오 이씨 이마이 염사디잖아 왜 이거 이징지 이거다 아니 아니 그럼 걸로대 아씨 어두는 뭐 거기 보면서 디바 just time pass 교인 거기다 봐 가봐 타임 파스는 거기 디바 타임 파스는 가만히 거기 디
Hey, nami tu yung du kana dana. Ha, kana dana. Nang na thwai macha do lau thu ro. Kana dana. Repeat harassment me. Take me out of me, police. Police. Repeat harassment me. Police. Repeat harassment already. Repeat harassment already. Repeat harassment already. Police. Lekha. Repeat police. Cut me out. Nang ay pame di pame hai wa draw. Nang masi nupi ma ko khara sak pune. Ma ni kai hai ju nei ne. Dining them. Imani koi na ra jai bane. Dining them imani koi na ra jai bane. La o hai bane. From 15 May, only on MFDC application. Kurai Angaubi. Ngasidagi aise daning tingi khray ngawbini. Film asi DVD de yengo phanlaroi. Sumnatangi MFDC application. Sumnatangi lupani phukaktada Kurai Angaubi yengbiyu. 아이기 진짜 누비 우치다 야브라. 이봐, 아이 잘래. DVD Palarna distributor oining baleragadi 9856592941. 와할레누 타모이세 DVD the thadoloreda film Kurai Angaubi. Kaubiraganu May gitang taramanga dagi MFDC application da Kurai Angaubi yengba.